ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯆꯦꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯔꯤ ꯍꯤꯡꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯎꯔꯤ ꯍꯤꯡꯁꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯁꯤꯜ ꯃꯅꯥꯎ ꯃꯉꯥꯗꯣ ꯁꯤꯡ ꯀꯥꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡꯂꯝꯃꯤ ꯃꯐꯝꯗꯨꯗ ꯂꯩꯕ ꯁꯤꯡꯃꯤꯁꯤꯡꯒꯤ ꯆꯠꯅꯕꯤꯅꯤ ꯁꯤꯡꯗ ꯆꯠꯇꯨꯅ ꯌꯨꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯌꯨꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯃꯆꯥ ꯀꯌꯥ ꯆꯠꯇꯨꯅ ꯌꯥꯜꯂꯨꯔꯕ ꯇꯨꯡꯗ ꯌꯨꯝ ꯁꯥꯕ ꯍꯥꯏꯗꯅ ꯆꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯜ ꯃꯅꯥꯎ ꯃꯉꯥ ꯑꯗꯨꯗꯤ ꯃꯩꯇꯩ ꯏꯃꯨꯡꯅꯤ ꯁꯤꯡꯒꯤ ꯂꯝꯗ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕꯅꯤ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯗꯤ ꯂꯥꯜꯂꯝꯗꯦ ꯃꯈꯣꯏꯁꯨ ꯌꯥꯅꯅꯕꯒꯤꯗꯃꯛ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯂꯕ ꯇꯨꯡꯗ ꯃꯃꯥ ꯊꯝꯕꯥꯜꯅ ꯃꯆꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯀꯛ ꯀꯛ ꯁꯤꯛꯄꯤꯗꯨꯅ ꯃꯀꯣꯛꯇꯁꯨ ꯃꯅꯝ ꯅꯝꯕꯤꯔꯕ ꯇꯨꯡꯗ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯗꯨꯅ ꯈꯣꯡꯗꯥꯔꯛꯂꯤ ꯁꯤꯡꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯛꯄꯗ ꯆꯍꯤ 15 ꯁꯨꯕꯇꯃꯛ ꯃꯉꯥꯏꯔꯤꯕ ꯃꯁꯤꯜ ꯃꯅꯥꯎ ꯃꯔꯛꯇꯒꯤ ꯏꯇꯣꯝ ꯇꯣꯝꯕ ꯄꯣꯏꯔꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯏꯔꯩꯅ ꯑꯁ ꯑꯩ ꯁꯤꯗꯧꯔꯦ ꯁꯣꯔꯒ ꯂꯣꯏꯅ ꯐꯨꯜꯂꯦ ꯈꯥꯕꯅ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯋꯥꯕ ꯍꯧꯅꯕ꯭ꯔꯣ ꯈꯥꯕꯁꯨ ꯑꯇꯣꯝꯕꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯌꯥꯏ ꯃꯔꯝꯗꯤ ꯄꯣꯏꯔꯩꯒꯤ ꯍꯦꯛ ꯃꯊꯛꯅꯤ ꯃꯈꯥ ꯇꯥꯕ ꯑꯅꯤ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯝꯖꯤꯡꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯂꯝꯖꯤꯡꯕꯅ ꯌꯥꯏꯃ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯔꯕ ꯃꯥꯜꯂꯤꯅꯦ ꯃꯌꯥꯝꯕ ꯑꯍꯜꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯣꯔꯧꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ ꯑꯅꯤꯅ ꯐꯝꯗꯨꯅ ꯄꯣꯊꯥꯕ ꯍꯧꯈ꯭ꯔꯕꯗ ꯃꯈꯥ ꯇꯥꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯣꯠꯂꯤ ꯈꯪꯗꯦ ꯃꯣꯠꯇꯦ ꯈꯪꯗꯦ ꯍꯦꯛꯇꯃꯛ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯀꯤꯠ ꯐꯝꯊꯈ꯭ꯔꯤ ꯃꯅꯥꯎꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯂꯝꯖꯤꯡꯕ ꯃꯈꯣꯜꯗꯤ ꯊꯣꯛꯇꯦ ꯅꯣꯛꯐꯦꯠ ꯇꯧꯁꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯗꯕ ꯁꯥꯗꯨꯅ ꯊꯋꯥꯟꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯗꯨꯅ ꯐꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯨꯔꯕ ꯃꯥꯜꯂꯤ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯟ ꯃꯁꯤꯜ ꯃꯅꯥꯎ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝ ꯁꯨꯕꯅꯤ ꯌꯥꯏꯃ ꯀꯧꯕꯁꯨ ꯐꯔꯛ ꯇꯥꯕ ꯑꯇꯣꯝꯕ ꯀꯧꯕꯁꯨ ꯐꯔꯛ ꯇꯥꯕ ꯃꯤꯡꯒꯧ ꯑꯣꯏꯕꯅ ꯃꯌꯥꯝꯅ ꯇꯥꯃꯣꯆꯥ ꯍꯥꯏꯗꯅ ꯀꯧꯅꯩ ꯃꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯀꯣꯔꯧꯅꯁꯨ ꯇꯥꯃꯣꯆꯥ ꯑꯗꯨꯃꯛ ꯀꯧꯔꯝꯃꯤ ꯊꯋꯥꯟꯒꯤ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩꯗꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯧꯗꯣꯔꯛꯏ ꯄꯣꯏꯔꯩꯅ ꯇꯥꯃꯣꯆꯥ ꯍꯧꯒꯠꯂꯣ ꯅꯪꯕꯨ ꯋꯥꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯎꯗꯒ ꯉꯥꯊꯔꯒ ꯇꯨꯝꯗꯅ ꯄꯣꯏꯔꯩ ꯁꯤꯊꯗꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯋꯥꯟꯁꯨ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯅ ꯃꯔꯩ ꯑꯇꯠꯄꯗꯨꯒ ꯈꯨꯝꯃꯛꯏ ꯊꯋꯥꯟꯅ ꯅꯊꯧꯔꯣ ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯃꯤꯅꯤ ꯊꯋꯥꯟꯅ ꯃꯔꯩ ꯇꯠꯂꯤ ꯉꯥꯡꯂꯛꯄꯗꯨꯗ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯂꯝꯖꯤꯡꯕ ꯀꯣꯔꯧ ꯈꯥꯕ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯂꯤꯕ ꯄꯣꯏꯔꯩꯗꯤ ꯍꯦꯟꯅ ꯂꯩꯕꯥꯛꯇꯒ ꯐꯝꯊꯗꯅ ꯅꯣꯛꯈ꯭ꯔꯤ ꯊꯋꯥꯟ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯃꯥꯒꯤ ꯄꯨꯐꯝ ꯊꯣꯛꯄ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯤꯅ ꯁꯥꯎꯔꯤꯕꯗꯨ ꯎꯕꯤꯕ ꯅꯠꯇꯦ ꯃꯅꯤꯡꯗ ꯈꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯊꯋꯥꯟꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯣꯛꯂꯤ ꯂꯝꯖꯤꯡꯕꯅ ꯑꯃꯨꯛ ꯆꯩ ꯀꯣꯔꯧꯅ ꯑꯃꯨꯛ ꯆꯩ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯃꯉꯥꯗꯣ ꯁꯤꯡꯒꯤ ꯂꯝꯕꯤꯗꯤ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯆꯠꯀꯦ ꯌꯧꯒꯦ ꯈꯜꯂꯤꯕꯗꯣ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯤ ꯇꯥꯈ꯭ꯔꯦ ꯈꯨꯗꯛꯇ ꯇꯨꯝꯕ ꯌꯥꯅꯅꯕ ꯂꯩꯔꯤꯕ ꯎ ꯃꯆꯥ ꯈꯔ ꯑꯃ ꯌꯥꯜꯂꯨꯔꯦ ꯑꯗꯨꯒ ꯆꯤꯡꯗ ꯍꯧꯕ ꯈꯔ ꯑꯃꯁꯨ ꯐꯥꯜꯂꯨꯗꯨꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟꯅ ꯑꯃꯨꯛ ꯀꯨꯞꯂꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯆꯥꯅ ꯂꯝꯖꯤꯡꯕꯅ ꯍꯥꯏꯔꯛꯏ ꯂꯝꯖꯤꯡꯕꯅ ꯑꯉꯥꯡꯁꯥ ꯅꯄꯨꯛꯅꯤꯡꯗꯅꯦ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯄꯣꯊꯥꯅꯧꯀꯣ ꯃꯐꯝꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯒꯗꯧꯔꯤꯕꯅꯤ ꯂꯝꯖꯤꯡꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯦꯠꯇꯨꯅ ꯈꯨꯝꯒꯗꯕ ꯑꯉꯥꯡꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯅꯣꯛꯆꯔꯕꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯅꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯃꯉꯥꯗꯨ ꯄꯨꯟꯅ ꯄꯣꯊꯥꯈ꯭ꯔꯦ ꯑꯍꯤꯡꯅꯤ ꯑꯗꯨꯁꯨ
ꯅꯨꯡꯁꯤꯔꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯃꯗꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤꯅ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯕꯗꯤ ꯅꯠꯇꯕꯅꯤꯅ ꯂꯝꯖꯤꯡꯕꯗꯣ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯅꯥꯎꯁꯤꯡꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯁꯤꯡꯃꯥꯏ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯃꯄꯥꯗ ꯂꯩꯔꯤ ꯐꯅꯦꯛ ꯀꯣꯝꯖꯦꯡꯕꯤꯅ ꯐꯤꯗꯣꯜ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ ꯑꯗꯨꯒ ꯑꯉꯧꯕ ꯃꯆꯨꯒꯤ ꯏꯅꯐꯤ ꯑꯃꯁꯨ ꯏꯜꯂꯤ ꯃꯁꯝꯗꯨꯁꯨ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕ ꯃꯈꯩ ꯁꯥꯡꯂꯤ ꯁꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯉꯥꯜꯗ ꯁꯤꯡꯃꯥꯏꯗꯨꯗꯒꯤ ꯀꯞꯂꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯁꯦꯟꯊꯔꯛꯂꯤꯕꯗꯨ ꯎꯕꯗ ꯂꯝꯖꯤꯡꯕꯗꯤ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯅꯣꯏ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈ꯭ꯔꯤ ꯃꯔꯝꯗꯤ ꯁꯦꯟꯊꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯏ ꯆꯥꯎꯏ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯅꯤ ꯂꯝꯖꯤꯡꯕ ꯃꯅꯥꯎꯁꯤꯡꯕꯨ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯑꯇꯩꯗꯤ ꯋꯥꯅ ꯋꯥꯕꯒ ꯑꯃꯠꯇ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯕ ꯀꯣꯔꯧꯗꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝꯕꯗ ꯍꯪꯂꯛꯏ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯂꯝꯖꯤꯡꯕ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ ꯁꯤꯡꯗꯨꯗꯒꯤ ꯆꯦꯟꯊꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯀꯣꯔꯧꯁꯨ ꯃꯌꯥꯝꯕꯅ ꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯦ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯁꯤꯡꯃꯥꯏꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯅꯥꯄꯤ ꯃꯆꯥ ꯃꯆꯥ ꯃꯈꯣꯏꯅ ꯂꯝꯕꯤ ꯆꯠꯄꯗ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯄ ꯑꯗꯨꯒꯨꯝꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯈꯪꯍꯧꯗꯦ ꯀꯣꯔꯧ ꯀꯣꯏꯔꯥꯎ ꯂꯥꯎꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯅ ꯃꯆꯤꯟ ꯃꯦꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯂꯝꯖꯤꯡꯕꯅ ꯑꯉꯥꯡꯁꯤꯡꯅ ꯈꯪꯂꯕꯗꯤ ꯀꯤꯈꯤꯒꯅꯤꯅꯦ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯅꯕ ꯇꯧꯁꯤ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯀꯣꯔꯧꯁꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈ꯭ꯔꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯥꯎꯁꯤꯡꯕꯨ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯩ ꯑꯗꯨꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯒꯗꯕ ꯈꯨꯠꯂꯥꯏ ꯎꯁꯤꯡꯗꯨꯅ ꯄꯨꯕꯗ ꯆꯪꯒꯗꯕ ꯊꯧꯔꯤ ꯆꯥꯅꯅꯕ ꯆꯥꯛꯌꯣꯝꯅꯆꯤꯡꯕ ꯑꯇꯩ ꯑꯇꯩ ꯄꯣꯠꯁꯤꯡꯗꯣ ꯄꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯅꯣꯡꯉꯥꯟꯒꯗꯕꯗꯤ ꯑꯗꯨꯃꯛ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯆꯠꯄ ꯂꯦꯞꯇꯦ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗꯤ ꯃꯩꯅ ꯆꯥꯈꯤꯕꯒꯤ ꯎ ꯄꯥꯝꯕꯤ ꯃꯈꯩ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯅ ꯃꯅꯥ ꯑꯃꯠꯇ ꯄꯥꯟꯗ ꯏꯀꯪ ꯀꯪꯅ ꯍꯧꯔꯤꯕꯗꯨ ꯉꯁꯤꯒꯤ ꯃꯉꯥꯜ ꯊꯣꯛꯅ ꯉꯥꯟꯒꯦ ꯌꯥꯎꯅ ꯉꯥꯜꯂꯤꯕ ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯉꯥꯜꯗ ꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯕꯨ ꯂꯥꯜꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯂꯝꯖꯤꯡꯕ ꯃꯁꯥꯗ ꯃꯤꯄꯥꯏꯕꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤꯒꯤ ꯃꯤꯇꯝ ꯑꯗꯨꯗꯒꯤꯁꯨ ꯂꯝꯖꯤꯡꯕ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯈ꯭ꯔꯕꯅꯤ ꯃꯌꯥꯝꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯆꯠꯂꯤꯕ ꯀꯣꯔꯧꯁꯨ ꯈꯣꯡꯆꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯆꯠꯂꯤꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯕꯒ ꯅꯠꯇꯦ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯈꯥꯕꯅ ꯂꯃꯩ ꯆꯥꯈꯤꯕ ꯃꯐꯝ ꯑꯣꯏꯔꯕ ꯃꯥꯜꯂꯤꯅꯦ ꯁꯨꯃꯥꯏꯅ ꯆꯥꯈꯤꯕ ꯃꯐꯝꯁꯤ ꯂꯥꯟꯗꯨꯅ ꯆꯠꯄꯕꯨ ꯐꯔꯝꯒꯗ꯭ꯔꯅꯦ ꯇꯥꯆꯧ ꯈꯥꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯀꯣꯔꯧ ꯈꯨꯝꯕꯒ ꯅꯪꯗꯦ ꯃꯔꯩ ꯏꯇꯠ ꯇꯠꯈꯩ ꯍꯦꯛꯇ ꯈꯨꯝꯃꯛꯏ ꯊꯋꯥꯅ ꯂꯃꯩ ꯆꯥꯈꯤꯕꯕꯨ ꯀꯩꯗꯧꯒꯦꯅꯦ ꯇꯨꯃꯤꯟ ꯆꯠꯂꯨ ꯈꯥꯕꯅ ꯌꯥꯔꯦ ꯂꯃꯩ ꯍꯥꯏꯕꯅꯤ ꯂꯥꯂꯥꯃꯩ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨꯗ ꯄꯣꯏꯔꯩꯗꯤ ꯇꯨꯃꯤꯟꯅ ꯅꯣꯛꯇꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯂꯝꯖꯤꯡꯕꯗꯨ ꯏꯄꯥ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ ꯂꯝꯖꯤꯡꯕꯅ ꯍꯥꯏꯉꯥꯏꯈꯨꯅꯍꯦ ꯑꯉꯥꯡꯁꯥ ꯑꯥꯗ ꯂꯦꯞꯂꯤꯕꯁꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯤꯡꯗ ꯆꯠꯂꯤꯕ ꯃꯔꯤ ꯑꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯃꯀꯣꯛꯇ ꯁꯝ ꯑꯃꯁꯨ ꯄꯨꯔꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯁꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯀꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯏꯔꯩꯅ ꯇꯌꯥꯏ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯣ ꯃꯅꯤꯡꯗ ꯆꯠꯂꯤꯕ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ ꯑꯍꯤꯡꯁꯨ ꯑꯣꯏꯔꯤ ꯃꯣꯏꯒꯤꯁꯤꯕꯨ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯀꯣꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯁꯝꯗꯨꯗꯁꯨ ꯃꯥꯏꯔꯦꯟ ꯀꯣꯕꯤ ꯑꯃꯗꯤ ꯇꯣꯔꯣꯕꯣꯠꯅ ꯆꯤꯡꯕ ꯑꯦꯟꯁꯥꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯗꯨ ꯎꯏ ꯅꯨꯄꯤꯗꯨꯒꯤ ꯃꯔꯨꯝꯗ
ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯗꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯎꯏ꯫ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯁꯤꯡꯃꯤ ꯑꯗꯨꯃꯛ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯃꯈꯩꯗ ꯇꯞꯅ ꯍꯪꯁꯔꯛꯏ, "ꯏꯄꯨꯡ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯁꯒꯦ?" ꯃꯁꯛꯇ ꯌꯦꯡꯕꯗ ꯁꯤꯡꯃꯤ ꯃꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯣꯟ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯂꯤ ꯅꯨꯄꯤꯁꯤ ꯁꯤꯡꯃꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯝꯖꯤꯡꯕꯅ ꯇꯞꯅ ꯄꯤꯔꯛꯏ, "ꯍꯣꯏ, ꯍꯦꯛꯇ ꯍꯪꯉꯨ ꯏꯆꯜ꯫ ꯑꯗꯣ ꯑꯃꯝꯕꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯒ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯥꯛꯄꯅꯣꯅꯦ?" ꯅꯨꯄꯤꯗꯨꯁꯨ ꯇꯞꯂꯞꯅ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ, "ꯏꯄꯨꯡ, ꯑꯩꯈꯣꯏ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯦ ꯌꯣꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯈꯨꯟ ꯇꯥꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯑꯣꯏꯕ꯭ꯔꯥ ꯏꯄꯨꯡ?" ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯂꯝꯖꯤꯡꯕ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯂꯃꯩ ꯁꯥꯈꯤꯕꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯖꯤꯡꯕꯅ, "ꯇꯨ, ꯃꯐꯝ ꯑꯁꯣꯝꯗ ꯂꯥꯞꯅ ꯎꯔꯤꯕ ꯄꯤꯛꯇꯛ ꯄꯤꯛꯇꯛꯄ ꯑꯃꯨꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯌꯨꯝ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯄ ꯌꯥꯗꯕꯅ ꯑꯩꯈꯣꯏꯗꯤ ꯇꯨꯡꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯀꯣꯏꯔꯒ ꯂꯥꯛꯄꯅꯤ꯫ ꯂꯃꯩ ꯁꯥꯈꯤꯕ ꯃꯐꯝꯁꯦ ꯁꯝꯂꯒ ꯆꯠꯂꯕꯗꯤ ꯊꯨꯅ ꯌꯧꯒꯅꯤ, ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯉꯝꯃꯣꯏꯗꯕ꯫ ꯃꯗꯨꯒꯤ ꯀꯣꯏꯔꯒ ꯆꯠꯂꯦ ꯏꯆꯟ꯫ ꯏꯆꯜ ꯍꯣꯏꯁꯨꯅꯦ ꯀꯣꯏꯔꯒ ꯑꯁꯨꯝ ꯆꯠꯂꯨ." ꯃꯌꯥꯝꯕꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯃꯔꯛ ꯊꯠꯇꯨꯅ ꯀꯅꯥꯁꯨ ꯉꯥꯡꯂꯛꯇꯦ, ꯃꯔꯝꯗꯤ ꯂꯝꯖꯤꯡꯕꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯈꯣꯏꯒꯤꯁꯨ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯂꯃꯩ ꯁꯥꯈꯤꯕꯒꯤ ꯏꯀꯣꯛ ꯀꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯈꯪꯍꯧꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯈꯣ ꯍꯥꯏꯒꯗꯕꯗꯨꯁꯨ ꯅꯪꯍꯧꯗ꯭ꯔꯤ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯝꯖꯤꯡꯕ ꯒ꯭ꯌꯥꯟ ꯇꯥꯔꯤ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ꯫ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯂꯝꯖꯤꯡꯕ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯐꯠꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯅꯥꯎꯁꯤꯡꯕꯨ ꯈꯣꯡꯂꯩ ꯊꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯂꯥꯞꯅ ꯆꯠꯇꯨꯅ ꯌꯥꯟꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯡꯂꯣꯟ 3 ꯂꯥꯟꯅ ꯆꯠꯂꯤꯕꯁꯤ ꯁꯟꯗꯟ ꯄꯥꯝꯕꯤ ꯑꯃꯈꯛ ꯌꯥꯎꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯁꯥꯎ ꯍꯥꯏꯗꯅ ꯊꯥꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥꯕꯨ ꯄꯣꯛꯄ ꯃꯄꯨ ꯁꯤꯡꯒꯤ ꯑꯃꯥꯏꯕ ꯑꯣꯏꯔꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯗꯒꯤꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯎꯁꯤꯡꯗꯤ ꯑꯍꯥꯟꯕꯒꯤ ꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯟꯗꯟ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯁꯤꯡꯂꯣꯟ 3 ꯂꯥꯟꯗꯨꯅ ꯆꯠꯂꯕ ꯇꯨꯡꯗ ꯍꯧꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯁꯥꯏ ꯃꯈꯩ ꯀꯦꯀꯨ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯃꯉꯥꯜ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯀꯥꯏꯔꯛꯂꯤꯗꯨ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯃꯃꯤꯠ ꯃꯄꯥꯗꯨꯗ ꯂꯩꯕꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯣꯏ ꯃꯉꯥꯗꯨ ꯃꯌꯨꯝꯅ ꯂꯩꯍꯧꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯞꯂꯞꯅ ꯌꯦꯡꯂꯤ꯫ ꯑꯌꯨꯛꯀꯤ ꯁꯦꯡꯂꯕ ꯏꯪꯅ ꯇꯞꯅ ꯍꯨꯝꯂꯤꯕ ꯃꯥꯂꯪꯕ ꯃꯍꯥꯛꯀꯤ ꯇꯥꯟꯊꯥꯒ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯃꯥꯁꯨ ꯆꯥꯡ ꯃꯥꯟꯅꯔꯞ ꯍꯨꯟꯃꯤꯟꯅꯔꯤ꯫ ꯂꯝꯖꯤꯡꯕ ꯃꯃꯤꯠ ꯆꯦꯆꯦꯅ ꯎꯏꯁꯜꯂꯤ, ꯎꯔꯦ ꯃꯥꯕꯨ ꯄꯣꯛꯄ ꯃꯥꯒꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯊꯝꯕꯥꯜꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ꯫ ꯈꯪꯍꯧꯗꯦ ꯃꯆꯤꯜꯗ ꯇꯞꯂꯝꯅ ꯁꯣꯜꯂꯛꯏ, "ꯏꯃꯥ!" ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯈꯪꯍꯧꯗꯅ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯂꯝꯖꯤꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯅꯥꯀꯜ ꯑꯣꯏꯌꯦꯠ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯊꯝꯕꯥꯜ ꯋꯥꯈꯜ ꯇꯥꯔꯤ꯫ ꯃꯆꯥꯅꯤꯄꯥ ꯃꯉꯥꯗꯨ ꯁꯤꯡꯗ ꯎ ꯌꯥꯟꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯃꯁꯝꯗꯨ ꯁꯝꯕꯨꯜ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯪꯒꯣꯜꯗ ꯊꯣꯔꯛꯂꯤ ꯍꯥꯏꯔꯒ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯂꯕ ꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯂꯥꯞꯅ, ꯌꯥꯝꯅ ꯂꯥꯞꯅ ꯎꯔꯤꯕ ꯁꯤꯡꯗꯣꯜ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯆꯤꯜꯗꯁꯨ ꯁꯣꯜꯂꯛꯏ, "ꯏꯃꯥꯒꯤ ꯂꯝꯖꯤꯡꯕ, ꯅꯅꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯎꯀꯣ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯁꯤꯡꯗꯣꯜꯁꯤꯗ ꯂꯦꯞꯇꯨꯅ ꯏꯆꯥꯅ ꯏꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯣꯏꯗ ꯃꯅꯤꯡꯂꯦ." ꯊꯝꯕꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ, ꯑꯗꯨꯕꯨ ꯀꯞꯄ ꯌꯥꯗꯦ꯫ ꯃꯆꯥꯁꯤꯡꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯄꯤꯔꯥꯡ ꯏꯍꯧꯕ ꯐꯠꯇꯦ ꯈꯜꯂꯗꯨꯅ ꯊꯝꯕꯥꯜ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫
Numidang wairam oisilakpada singlon ani suwado lanba hori. Nupagi kongsyat oibana wai hainaba taudana tauna fana chatpana. Makoy mga adumak konglay tuna chali. Asum lakpana waraduna pothabagi mafamama siyam saduna makoy mga pothanari. Adubu lamjingba masada ihay hainadaba ama asum pauri. Nakal di yung thorak padadi loki ising makulama haifet tarak paduda lamjing ba fuk hagot na ising sili ba may kaya dom dalakli. Uri piktak turel masama sili ba to. Makuda pa ba torobot akang bagi makuwa do na saba ising hap na ba tumba do na ising ado bukali. Aduga ikaw lang labadubu kuk na ba liapalay te karagara taksili. Manaw singbo amuk pitake kallado na tumbado piktan na ising ado kansin. Aduga puto na laki. Ising do poya ida pikraba tungda lamjing ba korogi mamang magdada i-ob horai. Sure fuy na ado maghon ba horak paduda koro manaw ni pa sing da laurai. Ising ado takano haido ko. Masi hairaba tungda mayambada amukon silak do na tasaw si karisu toro si. Tawansu turel do himay kay resett na ising aduda kariyaw no haidana koyeng lami. Ising do na siyentarak pamda masak hangda ba lai pambiyama ising do da manasing do lupsin do na hauri. Jangsin do na lai dugi lai na may hek do na kwangsit ki pisi da hapsin kay. Nakalamarom da na lamjing ba wangang ba fawa tokri. Masana kangjari aroy ba matam o silak lihay basi. Atay makaya do na tamoy kalabasu poiray di angang oiba na mayamagi makut bahay do na kaplaga hayri. Tasaw, si karisu tauro si, tasaw, ugaya laro si, yumda hala si tasaw, si hagulo si tasaw. Tawan, poiray kakngang tauri ba konsyal do da singnara do na parap lakpada lamjing ba mamit pang na aroy ba sure adomak mafam do da hon kirami. Nupa masya marido matamoy syok na kapahoragli. Koraw konjel tok na mayama bukaw do na kapay. Koraw na tasaw ay na tasaw gi mahutsin ba di kakyaro ye. Tasaw tabak taurang pumba ipamda sinabi gano tasaw gi sintawal iya tasaw. Makoy ahom na makol tok na kap labasu konjel tok pa ngamdraba ngang labasu tabi raroy dabat wan wadi ngang di matamoy da kapli. Mahaki matamoy da makoy atay na laitat pa ay giingit kang bangamdabani. Tasaw adubu tasaw na siyat krabadi ay iwa ka na natabi gani ngang lubagi ka na balay tre. Uya laro si lamjing bagi asiba haksa nga sibu singna na ba tauriya madi yana na bagi kulay singdo na masya yando na sagay sada na pura si hainari. Sagay sari nga ida numisyo ado magtakirami. Madu oira basu mari magpothade. Sagay do da mayaba lamjing bagi asiba haksang taway yaudra badubu hapto na pura galaklam. Paniyam na mamsilakli. Porak liba ahin ba fi masama segay do na ukak amada yatchili. Aduga mayra siyam do na mamang thangba do na pairaga chali. Miyoy bagi haksang asiba haksang hena lomba oiba na makoy marido wara do na sagay do tam do na ngehak pothari. Asiba haksang do na mayay da tam. Aduga makoy marina nakal yet oy akoy bada hauriba using do da nga thaduna ngayak mamit usin do na pothari. Akoy badu mi maya mamana murum suana bagum tauri. Adu waba hien bana makoy atay di mikap tok na ramdi. Maraksida poiray di masada akiba mafawki do na tumtaba pak na yaramdi. Mana mikap toglak pada makoy akoy bada mi sibaki fi ang awasyet na nupa nupi kaya malayrami. Adubu layram liba mayamdo mamay mamiti amat tiyawramdi. Asyum na tawrak labada kanana bukhang do na laygani. Pum na magkiba tabani. Poiray mayamba singbu masa nom do na hawdoi. Tayay tamusya taton si hawgulo si. Poiray na hawdok libado kanasyo tabi dabagum adamagtomli.
ꯂꯥꯛꯂꯤꯕ ꯂꯩꯔꯝꯂꯤꯕ ꯐꯤꯉꯧ ꯁꯤꯠꯄ ꯃꯌꯥꯝ ꯑꯗꯨꯅ ꯂꯝꯖꯤꯡꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯂꯤꯕ ꯁꯒꯥꯏꯗꯨꯕꯨ ꯊꯥꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯄꯣꯏꯔꯩ ꯆꯪꯁꯤꯟꯗꯨꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯇꯥꯆꯧꯕꯨ ꯊꯝꯕꯤꯔꯝꯃꯣ"꯫ ꯃꯇꯥꯡ ꯆꯥꯅ ꯀꯣꯔꯧꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯎꯕꯗ ꯀꯣꯔꯧ ꯐꯝꯅ ꯐꯝꯅ ꯃꯅꯥꯎꯕꯨ ꯀꯧꯔꯛꯏ, "ꯑꯇꯣꯝꯕ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ?" ꯀꯣꯔꯧꯅ ꯀꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇ ꯄꯣꯏꯔꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕ ꯐꯤꯉꯧ ꯁꯦꯠꯄ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯤ꯫ ꯄꯣꯏꯔꯩꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯀꯣꯔꯧꯁꯨ ꯉꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯣꯔꯧꯅ, "ꯐꯅꯌꯥꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯌꯨ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯤ." ꯄꯣꯏꯔꯩ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯇꯌꯥꯏ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯑꯀꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯗꯨꯗꯤ ꯇꯝꯊꯣꯛꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯁꯤꯡꯒꯤ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤ ꯃꯥꯒꯤ ꯇꯌꯥꯏꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯪꯉꯛꯏ, "ꯇꯌꯥꯏ, ꯃꯤꯀꯞ ꯊꯣꯛꯑꯕꯣ?" ꯀꯣꯔꯧꯁꯨ ꯏꯁꯧ ꯍꯥꯏꯔꯞ ꯂꯥꯡꯗꯨꯅ ꯈꯨꯝꯃꯛꯏ, "ꯃꯤꯀꯞ ꯊꯣꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ?" ꯄꯣꯏꯔꯩꯅ, "ꯃꯄꯥꯜ ꯊꯣꯛꯂꯨꯕꯅꯤ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯣꯏꯔꯩ ꯃꯌꯥꯝꯕ ꯑꯇꯩꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧ ꯁꯤꯡꯅꯅ ꯃꯁꯤꯜꯗ ꯁꯣꯟꯍꯧꯏ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯔꯗꯤ ꯂꯣꯠꯄꯒꯨꯝ ꯇꯧꯏꯗ." ꯀꯣꯔꯧꯁꯨ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯣꯔꯧꯅ, "ꯑꯉꯥꯡꯁꯥ, ꯆꯠꯅꯕ ꯇꯧꯁꯤ. ꯇꯥꯆꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯊꯝꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ." ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯔꯗꯨꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯂꯝꯖꯤꯡꯕꯒꯤ ꯑꯁꯥꯡ ꯍꯥꯞꯂꯤꯕ ꯁꯒꯥꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯤꯡꯒꯤ ꯂꯝꯕꯤꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯝꯕꯤ ꯈꯪꯕ ꯈꯔ ꯈꯛꯅ ꯅꯨꯃꯤꯗꯥꯡꯗ ꯃꯥꯏꯀꯩ ꯆꯨꯝꯅ ꯆꯠꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯈꯖꯤꯛ ꯈꯪꯕ ꯋꯥꯠꯄ ꯃꯤꯅꯗꯤ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯅꯤꯒꯤ ꯈꯦꯠꯅꯕꯕꯨ ꯆꯥꯎꯅ ꯃꯥꯌꯣꯛꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯗ ꯂꯝꯕꯤ ꯈꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯧ ꯂꯝꯕꯤ ꯑꯗꯨ ꯀꯛꯉꯥꯎꯅꯔꯤ꯫ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯛꯏ꯫ ꯀꯣꯔꯧꯅ, "ꯑꯉꯥꯡꯁꯥ, ꯂꯝꯕꯤꯁꯤ ꯑꯣꯟꯅꯕꯒꯨꯝꯅ." ꯀꯣꯔꯧ ꯃꯌꯥꯛ ꯈꯟꯖꯥꯟꯅꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯃꯉꯛ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯈꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯄꯥꯈꯠꯅ ꯍꯪꯉꯛꯏ꯫ ꯈꯥꯕꯅ, "ꯇꯌꯥꯏ, ꯂꯝꯕꯤꯁꯦ ꯂꯥꯜꯂꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯣ?" ꯄꯣꯏꯔꯩꯅ ꯑꯃꯨꯛ, "ꯉꯁꯥꯏꯒꯤ ꯄꯣꯊꯥꯐꯝꯗꯨꯗꯒꯤꯗꯤ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯈꯤꯕꯅꯤ, ꯃꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯇꯌꯥꯏ?" ꯑꯅꯤꯗꯨꯅ ꯉꯥꯡꯂꯛꯂꯤꯕꯗꯣ ꯀꯣꯔꯧ ꯇꯥꯔꯕꯁꯨ ꯈꯨꯝꯗꯦ꯫ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯂꯝꯕꯤꯁꯤ ꯏꯁꯣꯏ ꯁꯣꯏꯕꯒꯨꯝ ꯇꯧꯕꯗꯨꯗ ꯃꯁꯥꯗ ꯄꯥꯈꯠꯂꯛꯏ꯫ ꯃꯔꯤꯃꯛ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ꯫ ꯑꯍꯤꯡ ꯑꯣꯏꯕꯒꯤ ꯏꯁꯤꯛ ꯁꯤꯛꯄꯒ ꯃꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯍꯧꯅ ꯇꯥꯏ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯛꯄꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯤ ꯃꯇꯥꯒꯨꯝ ꯂꯥꯞꯇꯛꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯂꯥꯎꯕꯒꯨꯝꯅ ꯎ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯏ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯊꯋꯥꯟꯗꯤ ꯊꯥꯏꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯇꯣꯏꯅ ꯂꯩꯔꯛꯄꯅ ꯃꯄꯨꯒꯤ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯈꯪꯍꯧꯏ꯫ ꯃꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯃꯐꯝ ꯑꯁꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯋꯥꯟ, ꯇꯌꯥꯏ, ꯆꯠꯁꯤ." ꯇꯠꯂꯝꯕ ꯃꯔꯩ ꯑꯗꯨ ꯄꯥꯛꯅ ꯇꯠꯂꯨꯕ ꯇꯧꯗ ꯋꯥꯍꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯨꯝꯗꯣ ꯂꯣꯏꯅꯃꯛ ꯊꯋꯥꯟꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯤ ꯑꯃꯈꯛꯅ ꯎ ꯂꯥꯎꯔꯝꯕꯗꯒꯤ ꯑꯅꯤ ꯑꯍꯨꯝ ꯑꯁꯨꯝ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯃꯃꯥꯡ ꯄꯥꯡꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯄꯣꯊꯥꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯐꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯃꯈꯣꯏ ꯃꯁꯦꯜ ꯀꯧꯕꯁꯤ ꯎ ꯎ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯒ ꯀꯣꯏꯅ ꯀꯣꯏ ꯁꯤꯜꯂꯛꯇꯨꯅ ꯅꯤꯄꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯂꯝꯕꯤ ꯁꯤꯟꯐꯥ ꯄꯨꯕ ꯊꯨꯕ ꯈꯥꯕ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯏ꯫ ꯎꯔꯦ ꯃꯥꯅ ꯂꯥꯛꯈꯤꯕ ꯊꯥꯡ ꯃꯆꯥ ꯑꯃꯅ ꯂꯝꯕꯤ ꯈꯪꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯔꯤꯕ ꯎꯁꯤꯡꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯑꯃꯃꯝ ꯍꯛꯂꯝꯕꯗꯣ꯫ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ, "ꯇꯌꯥꯏ, ꯇꯥꯃꯣꯆꯥ, ꯊꯥꯡꯅ ꯍꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯠꯂꯨ, ꯈꯔ ꯊꯨꯅ." ꯀꯣꯔꯧ, ꯊꯋꯥꯟ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯈꯥꯕꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯆꯠ ꯆꯠꯂꯤ꯫
ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯦꯡꯖꯨꯝꯗ ꯂꯝꯖꯤꯡꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯄꯨꯕꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯋꯥꯕꯅ ꯁꯣꯔ ꯐꯥꯎꯕ ꯐꯨꯏꯅ ꯍꯣꯜꯂꯛꯄ ꯍꯧꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯥꯟꯅꯔꯛꯂꯝꯕ ꯈꯣꯟꯖꯦꯜ ꯃꯈꯩ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯂꯥꯞꯇꯛꯅ ꯂꯩꯍꯧꯔꯤ꯫ ꯆꯠꯄꯗꯤ ꯂꯦꯞꯄ ꯌꯥꯗꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯊꯝꯕꯥꯜ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯆꯦꯟꯈꯩ꯫ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯆꯤꯡꯒꯤ ꯑꯃꯥꯏꯕꯅꯤ꯫ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯂꯥꯠꯇꯨꯅ ꯊꯧꯒꯜ ꯇꯧꯖꯔꯝꯂꯤꯕꯅꯤ꯫ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯕꯨ ꯄꯥꯝꯖꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯍꯥꯏꯗꯨꯅ ꯃꯤꯡꯒꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕ ꯊꯥꯅꯤꯜꯗꯤ ꯃꯩꯇꯩ ꯅꯤꯄꯥꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯗꯨꯗ ꯊꯝꯕꯥꯜꯒꯤ ꯑꯄꯣꯛꯄꯅ ꯃꯥꯕꯨ ꯃꯌꯥ ꯑꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗꯁꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯗꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯍꯤꯡꯖꯔꯛꯄꯤꯅꯤ꯫ ꯃꯆꯥꯁꯤꯡꯕꯨꯁꯨ ꯃꯩꯇꯩꯒꯤ ꯃꯤꯡꯒꯧ ꯆꯠꯅꯕꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯍꯤꯡꯖꯔꯛꯈꯤꯕ ꯅꯨꯄꯤꯅꯤ꯫ ꯆꯦꯡ ꯈꯩꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯎꯔꯦ ꯃꯁꯥꯁꯤꯡꯗꯨ ꯀꯨꯆꯨ ꯏꯊꯣꯛ ꯊꯣꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯣꯠ ꯃꯣꯠꯅ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯔꯦꯡ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯁꯒꯥꯏ ꯑꯗꯨꯒꯤ ꯈꯨꯠꯄꯥꯏꯐꯝ ꯑꯗꯨ ꯍꯥꯞꯇꯨꯅ ꯂꯝꯖꯤꯡꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯅꯥꯎꯁꯤꯡꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ꯫ ꯀꯣꯔꯧ, ꯊꯋꯥꯟ, ꯈꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯕꯕꯨ ꯊꯝꯂꯕ ꯇꯨꯡꯗ ꯃꯁꯥꯁꯤꯡꯗꯣ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯥꯏꯊꯅꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯒꯗꯕ ꯃꯃꯥ ꯑꯣꯏꯕꯤ ꯂꯩꯔꯝꯒꯗ꯭ꯔꯥ? ꯑꯃꯈꯛ ꯄꯣꯛꯄ ꯃꯌꯥꯝ ꯄꯣꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯖꯕꯗꯤ ꯆꯞ ꯃꯥꯟꯅꯩ, ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯦ꯫ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯋꯥ ꯑꯅꯥ ꯃꯔꯛꯇ ꯃꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯍꯧꯖꯤꯛꯅ ꯂꯩꯃꯥꯏꯗ ꯍꯤꯞꯊꯗꯨꯅ ꯄꯣꯊꯥꯅꯔꯤꯕ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯒꯗ꯭ꯔꯥ? ꯊꯝꯕꯥꯜ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯂꯝꯖꯤꯡꯕ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯅꯥꯎꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯍꯧꯒꯠꯂꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯈꯨꯝꯃꯛꯈꯤꯗ꯭ꯔꯤ, ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ, ꯀꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯁꯨ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯊꯝꯕꯥꯜꯗꯤ ꯃꯊꯃꯣꯏꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯇꯁꯦꯡꯅ ꯀꯣꯔꯧ, ꯊꯋꯥꯟ, ꯈꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯃꯔꯤꯁꯨ ꯋꯥꯈꯜꯗ ꯅꯨꯄꯤ ꯑꯃꯅ ꯇꯠꯇꯅ ꯃꯈꯣꯏꯅ ꯆꯠꯂꯨꯕ ꯆꯤꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯀꯧꯕꯒꯨꯝꯅ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯖꯤꯡꯕꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯊꯋꯥꯟꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤ, ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ꯫ ꯂꯩꯐꯝ ꯊꯣꯛꯄ, ꯆꯥꯐꯝ ꯊꯣꯛꯄ, ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯁꯨꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯃꯇꯧꯗꯨꯗ ꯍꯥꯟꯅ ꯏꯔꯥꯡ ꯂꯥꯡꯉꯝꯕ ꯈꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ꯫ ꯀꯣꯔꯧꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯂꯝꯖꯤꯡꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯈꯥꯕ ꯌꯦꯅꯈꯥꯗ ꯐꯝꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯇꯨꯅ ꯆꯥꯔꯤ꯫ ꯆꯥꯅ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯂꯦꯞꯇꯦ꯫ ꯄꯣꯏꯔꯩꯅ, ꯇꯥꯇꯣꯟ, ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤꯀꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯔꯝꯕ ꯍꯩꯒꯤ ꯑꯁꯤꯟꯕ ꯃꯌꯥꯛꯀ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯃꯈꯣꯏꯒꯤ ꯇꯥꯆꯧꯕꯨ ꯅꯤꯡꯁꯤꯡꯕ, ꯊꯋꯥꯟꯒꯤ ꯃꯇꯧꯕꯨ ꯇꯦꯡꯊꯥꯕꯔꯣꯝꯗ ꯑꯣꯟꯈ꯭ꯔꯤ꯫ ꯈꯥꯕꯁꯨ ꯍꯨꯞꯀꯦ ꯇꯧꯔꯝꯕ ꯍꯩ ꯑꯗꯨ ꯂꯥ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯥꯕꯅ, ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯇꯣꯝꯕ, ꯇꯥꯆꯧꯅ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯁꯦ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯅꯤꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯃꯨꯛ ꯑꯋꯥꯕ ꯋꯥꯈꯜ ꯀꯥꯎꯊꯣꯛ ꯇꯧꯗꯨꯅ ꯍꯩ ꯆꯥꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯝ ꯃꯥꯅ ꯍꯧꯈ꯭ꯔꯕꯗ ꯉꯥꯏꯈꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯈꯥꯝꯂꯨꯕꯁꯨ ꯉꯝꯒꯗ꯭ꯔꯥ? ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯕꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯃꯥꯏꯗꯨꯗ ꯀꯣꯔꯧ ꯏꯪꯂꯕ ꯅꯥꯃꯤꯕ ꯃꯥꯂꯪ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯄꯥꯎ ꯑꯗꯨꯕꯨ ꯇꯥꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯦꯞꯂꯤ꯫
ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯣꯔꯧ! ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯣꯔꯧ ꯃꯁꯥꯗ ꯇꯨ ꯆꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯪꯅꯕ ꯃꯤ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯞꯂꯞꯅ ꯈꯨꯝꯃꯛꯏ꯫ ꯀꯩ ꯍꯥꯏꯒꯦ? ꯃꯐꯝꯁꯤ ꯐꯖꯗ꯭ꯔꯥ? ꯃꯐꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒ ꯂꯩꯃꯤꯟꯅꯁꯤ꯫ ꯀꯣꯔꯧ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯝꯖꯤꯡꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯣꯔꯧ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯏ꯫ ꯇꯥꯆꯧ! ꯇꯥꯆꯧ ꯆꯠꯈꯤꯅꯣ ꯇꯥꯆꯧ! ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯈ꯭ꯔꯒ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯌꯥꯏꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯁꯤ꯫ ꯄꯣꯏꯔꯩꯅ "ꯇꯌꯥꯏ! ꯁꯤ ꯇꯌꯥꯏ ꯀꯩꯗꯧꯔꯒꯦ?" ꯀꯣꯔꯧ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯪ ꯑꯣꯏꯔꯕ ꯃꯥꯜꯂꯤꯅꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯀꯣꯔꯧꯒꯤ ꯃꯑꯣꯡꯗꯨꯗ ꯄꯣꯏꯔꯩꯁꯨ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯊꯔꯛꯇꯨꯅ ꯍꯪꯉꯛꯏ꯫ ꯄꯣꯏꯔꯩꯅ "ꯇꯌꯥꯏ ꯀꯩꯗꯧꯔꯒꯦ? ꯃꯪꯗ ꯀꯔꯤ ꯎꯔꯤꯅꯣ?" ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯎꯕꯁꯤꯗꯤ ꯀꯣꯔꯧ ꯃꯊꯟꯗ ꯅꯠꯇꯦ, ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤꯁꯤ ꯄꯨꯂꯞꯅ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯅꯨꯄꯤ ꯑꯃꯁꯨ ꯎꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯣꯏꯅ ꯇꯥꯔꯤ꯫ ꯃꯪꯂꯥꯟꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯀꯣꯔꯧꯅ ꯄꯣꯏꯔꯩꯗ ꯇꯞꯅ ꯂꯤꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜꯁꯨ ꯃꯆꯥꯁꯤꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯪꯒꯣꯜ ꯃꯆꯤꯗ ꯇꯨꯃꯤꯟꯅ ꯃꯊꯟꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯊꯝꯕꯥꯜꯅ "ꯑꯉꯥꯡꯁꯤꯡꯁꯦ ꯑꯅꯛꯄꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯜꯒꯤ ꯑꯃꯥꯏꯕꯤ ꯑꯕꯣꯛ ꯃꯨꯈꯤꯗ ꯌꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯋꯥꯟ ꯁꯨꯃꯥꯡꯗ ꯁꯤꯡ ꯈꯥꯏꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯊꯋꯥꯟꯁꯨ ꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯈꯥꯏꯕ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯏꯔꯩ ꯇꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯅꯥꯁꯣꯜ ꯄꯤꯛꯅ ꯀꯧꯔꯤ꯫ "ꯄꯣꯏꯔꯩ ꯂꯥꯛꯑꯣ!" ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯤꯡꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯏ꯫ ꯆꯠꯂꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯎꯒꯦ ꯐꯪꯗ꯭ꯔꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯗꯅ ꯊꯋꯥꯟꯒꯤ ꯅꯥꯀꯣꯡꯗ ꯃꯥꯒꯤ ꯇꯥꯆꯧꯅ ꯇꯠꯇꯅ ꯃꯅꯥꯎ ꯄꯣꯏꯔꯩꯕꯨ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯄꯒꯨꯝ ꯇꯥꯔꯛꯏ꯫ ꯂꯝꯖꯤꯡꯕꯅ "ꯇꯥꯃꯣꯆꯥ, ꯑꯇꯣꯝꯕꯕꯨ ꯀꯜꯂꯨ! ꯅꯪ ꯇꯥꯆꯧꯅ ꯀꯧꯕꯁꯦ ꯇꯥꯗꯕ꯭ꯔꯥ? ꯍꯧꯒꯠꯂꯨ ꯇꯥꯃꯣꯆꯥ, ꯍꯧꯒꯠꯂꯨ!" ꯊꯋꯥꯟ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯅꯥꯀꯜ ꯌꯦꯠ ꯑꯣꯏ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕꯗ ꯀꯣꯔꯧ ꯑꯃꯗꯤ ꯈꯥꯕ ꯑꯅꯤꯗꯨ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯊꯋꯥꯟꯁꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯊꯝꯕꯥꯜꯗꯤ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯕꯁꯨ ꯄꯣꯏꯔꯩꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯊꯋꯥꯟꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯑꯗꯨꯒ ꯃꯊꯟꯗꯁꯨ ꯈꯟꯖꯩ, "ꯑꯇꯣꯝꯕ, ꯅꯪꯒꯤ ꯇꯥꯃꯣꯆꯥꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯤꯒꯅꯤ? ꯈꯪꯗ꯭ꯔꯦ, ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯇꯣꯝꯕ? ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯕ ꯑꯩꯅ ꯏꯅꯥꯎꯕꯨ ꯀꯔꯝꯅ ꯀꯧꯒꯅꯤ?" ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯤ ꯃꯥꯒꯤ ꯇꯥꯆꯧ ꯂꯝꯖꯤꯡꯕꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯕꯗꯣ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯟꯁꯨ ꯀꯧꯔꯨꯕ ꯇꯧꯗ ꯆꯠꯈ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯇꯥꯆꯧꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯐꯤꯉꯧ ꯁꯦꯠꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯒꯤ ꯅꯥꯀꯟꯗꯅ ꯃꯐꯤ ꯊꯣꯡꯗ꯭ꯔꯕ ꯑꯉꯥꯡ ꯈꯔꯁꯨ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯒꯨꯝ ꯂꯩꯔꯤ꯫ ꯃꯇꯧꯗꯨꯗ ꯊꯋꯥꯟꯁꯨ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯅꯣꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯋꯥꯟ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯀꯤꯕ ꯇꯥꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯂꯤꯕꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯃꯤꯠ ꯑꯗꯨꯅꯤ꯫ ꯊꯋꯥꯟ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯃꯌꯨꯝꯗ ꯍꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯅ ꯆꯤꯡ ꯀꯥꯕ ꯍꯧꯈꯤꯕꯗꯨ ꯎꯕꯗ ꯊꯋꯥꯟ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ
masu fingau shetpa singadu ki marakta landuna lakli adubu ngaklibadi fingau shetpa singdu ki manakta asiba haksang ama lairi madudi atai kana sunati thawan masamakni madu urubada thawan khong thangi tawramada chaplepi aduga sangsinuna mahak masamaki asiba haksang du bunna yengli mama yedo amuk non khalakpada uri fingau shetliba singadudi lamjingba korau khaba boirei amadi magi mama thambal oirami pum namak nokfet tawduna yengli aduga hauna su hairi khabana mimana daba ha 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 konjel thokna sunokli aduga amuk su boireina marol su thokdraba mana mama thambal sunokli matawduda thawandi mamit jejena uisali aduga makhut ani sangduna manakong menchenduna hauna laurei ai gi imungna aibun nungsi nakhoina aigi wakhalbu hongan mangamoi mitmang du uhanbani masak khangba hana takraba nipigi khonchel amana nahona na kaurei thawan masada langtaknaba ama forkli mamit pang thorakpada hausiktada mana ukhiba singdo amata leiramdri fuk hawatuna khonglai thuna singado kaba horei nakalamarom khaba mikap thoklakpada thawa namadi poirei leiramdabaduda korobu hawdorei khabana tayai tabro tayai tamoshaga aikoi atombaga leiramdri tumlubagi mamit ado pangba ngamboi ngamdabo yenglakpani adubu akwanbagi wahaiduda koro mamit khangsing singkri masadu ipa pakhatna hanglai korona khudaida chatkraba anidudi khabana khangdiye tayai koro amadi khaba mamagi manakte laktuna paudam lari thambal so hanadagi singnaduna leibaga ngasi sanamaki leiramji haibadudadi thangnabada leiba maitei khulgi amaibigi mayumda mama macha makhoi ahum laklam nongalamdai oibaga makhoina kaubada tabiraroidra khallubani adubu ahumlak marira kaubada adumak taraduna makhwang kolabi hanubi amakhak tapli thokli aduga shonthangna hangai kana no ne ahing sida thambal sangsinduna ahaldugi makhongda konun haisharai abok mukhi ai thambalni ai ichani pa thawa namadi poiraido yumda lairamdri amai bi mukhi thambalgi apok pabu amai bagi sinpham masibu takpi tambiramba amai bani mukhina thambalbu ngamboi ngamdaboi hagutlo haibagi matagumna singkhatpi aduga tapna hairi mukhina isu thambal oire se amukta wakhal tana sordu sang hondokuna phamu abok ne lai khoirambada sangadaba polam khara lauthorake thambal mangol machi aduda tominna adumak famli nakanda thariba kauna faktuda famgani haiba fawu kauri koro amasung khaba makhoyani su adumangai phamde hausik su adumak lepli imungda sangkiba mukhi do thoklakli aduga famthaduna pochai khara puthokthuna masilda su kari no khara solaba tungda hairi mukhina hibema mangkhriba nachani pa anidugi mamingdo hairau thambana abo thawan aduga atombaduna poirei haibani mukhina oh hoi mukhi langma chet ama paiduna magi mamangda thammi makhade hek thambaga langadu singi maikai adomda paithokri matawduda koro amadi khaba ani adudi mashada akiba forglami nakalamarom poirei nipidugi matung innaduna ashum lakpana masada awaba amata fauda lamai shakhibagi iko koktuna lehauba mafam adomda lakli masada wakhal amuk ti tai adubu nipi yadugi matungdi adumak inaning forum poirei mafamado hek yobaga mahaki mang thaduna chalamini pi yadudi tapna mami shamkri masada akiba fawa horak ledo ure laptakna singmai duda sham ama putuna mama masa ani duna laklibado
ꯂꯥꯛꯂꯤꯕ ꯃꯃꯥ ꯃꯆꯥꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯃꯥ ꯃꯆꯥꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩ ꯇꯁꯦꯡꯅ ꯀꯤꯔꯦ, ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯔ ꯈꯖꯤꯛ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯃꯨꯠ ꯇꯥꯅ ꯅꯤꯡꯁꯤꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯃꯃꯥꯡꯗ ꯍꯪꯉꯛꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ, ꯈꯨꯟ ꯇꯥꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯄꯣꯏꯔꯩ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯡꯗꯨ ꯈꯣꯡꯀꯥꯞ ꯈꯔ ꯃꯅꯤꯡꯗ ꯍꯜꯂꯤ, ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯦꯟꯁꯥꯡꯁꯤꯡꯁꯦ ꯌꯣꯟꯕ ꯆꯠꯄꯅꯤ, ꯂꯝꯕꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ꯫ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯄꯣꯏꯔꯩꯅ, ꯍꯪꯒꯀꯅꯨ, ꯄꯨꯝꯅꯃꯛ ꯇꯧꯁꯤꯟꯅꯕꯅꯤ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯁꯣꯝꯗꯅ ꯊꯋꯥꯟ, ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯥꯕꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯕꯒꯨꯝ ꯃꯥꯁꯨ ꯎꯔꯤ꯫ ꯐꯠ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕꯗꯒꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯨꯠ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ, ꯃꯁꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯇꯧꯗꯨꯗ ꯊꯋꯥꯟꯗꯤ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯨꯈꯤ ꯀꯣꯔꯧ ꯑꯃꯗꯤ ꯈꯥꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯨ ꯂꯤꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯪꯂꯤ꯫ ꯃꯆꯤꯜꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯃꯨꯈꯤꯅ, ꯏꯃꯥ ꯍꯧꯔꯩꯕꯤ ꯁꯝꯄꯨꯕꯤꯅꯕꯨ ꯑꯉꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯔꯝꯁꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯨꯈꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯍꯪꯉꯛꯏ, ꯑꯕꯣ, ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯀꯔꯝꯅ ꯐꯪꯒꯅꯤ? ꯁꯣꯔ ꯑꯃ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯨꯈꯤꯅ, ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯅꯪꯒꯤ ꯅꯆꯥꯅꯤꯄꯥꯁꯤꯡꯁꯦ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯈꯣꯡ ꯊꯥꯡꯂꯨꯔꯦꯅꯦꯍꯦ, ꯃꯗꯨꯅꯅꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯁꯤ꯫ ꯍꯥꯏꯅ ꯀꯣꯔꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯨꯈꯤꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯇꯥꯆꯧꯒ ꯅꯪꯒꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯅ ꯁꯤꯡꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕꯤ, ꯊꯥꯅꯤꯜ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯈꯛꯇꯗ ꯊꯣꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯎꯍꯧꯕ ꯃꯤꯗꯨꯗꯤ ꯑꯁꯤ ꯂꯩꯔꯥꯡ ꯍꯥꯏꯔꯤꯕ ꯂꯩꯁꯤꯒꯤ ꯃꯆꯨꯝ ꯇꯥꯁꯤꯜꯂꯨꯕ ꯏꯁꯤꯡ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯁꯤꯒꯅꯤ꯫ ꯃꯗꯨꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯅ ꯁꯔꯒ ꯌꯧꯕ ꯉꯝꯗꯦ, ꯊꯋꯥꯏꯗꯣ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯨꯈꯤꯒꯤ ꯋꯥꯍꯩꯗꯨꯗ ꯈꯥꯕꯗꯤ ꯄꯥꯈꯠꯅ ꯍꯪꯉꯛꯏ꯫ ꯈꯥꯕꯅ, ꯏꯕꯦꯟ, ꯑꯗꯨꯗꯤ ꯇꯥꯆꯧꯒꯤ ꯊꯋꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯔꯒ ꯂꯩꯔꯩꯕꯥꯛ ꯌꯧꯕ ꯉꯝꯒꯅꯤ? ꯑꯗꯨꯒ ꯁꯝꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯀꯅꯥ? ꯃꯨꯈꯤ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯀꯤ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯣ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯝꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯤꯗꯨꯗꯤ ꯏꯃꯥ ꯍꯧꯔꯩꯕꯤ ꯁꯝꯄꯨꯕꯤꯅꯤ, ꯐꯠꯇꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯄꯤꯒꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯏꯕꯦꯟꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯑꯉꯥꯡ ꯑꯃꯁꯨ ꯂꯣꯏꯅꯕ ꯃꯗꯨꯗꯤ ꯈꯪꯕ ꯈꯔ ꯈꯖꯤꯛ ꯋꯥꯠꯂꯤꯅꯦ꯫ ꯅꯪꯒꯤ ꯇꯥꯆꯧꯗꯨꯗꯤ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯇꯨꯔꯦꯜꯗꯨꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯅꯪꯒꯤ ꯇꯥꯆꯧꯕꯨ ꯆꯠꯈ꯭ꯔꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯖꯧ꯫ ꯈꯪꯅꯤꯡꯕ ꯍꯦꯟꯕꯅ ꯋꯥꯍꯪꯗꯤ ꯃꯊꯪ ꯍꯪꯉꯛꯏ꯫ ꯀꯣꯔꯧꯅ ꯑꯃꯨꯛ, ꯏꯕꯦꯟ, ꯀꯔꯤꯒꯤꯗꯃꯛ ꯏꯅꯥꯎ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ? ꯃꯨꯈꯤꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯅ ꯊꯝꯕꯥꯜ ꯁꯣꯡꯉꯛꯏ꯫ ꯑꯕꯣ, ꯏꯆꯥꯅꯤꯄꯥ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯐꯪꯅꯕ ꯊꯤꯕꯤꯌꯨ꯫ ꯃꯨꯈꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ, ꯏꯕꯦꯝꯃ, ꯑꯕꯣꯛꯀꯤ ꯄꯥꯡꯒꯜꯁꯨ ꯁꯣꯟꯁꯤꯜꯂꯛꯂꯕ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯂꯨꯕꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯂꯩꯐꯝꯗꯤ ꯑꯕꯣꯛ ꯍꯥꯏꯈꯤ, ꯃꯈꯣꯏꯅ ꯃꯃꯥ ꯃꯆꯥ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒ ꯅꯆꯥꯅꯤꯄꯥ ꯑꯍꯜꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯀꯥꯔꯨꯕꯗ ꯂꯣꯏꯅꯈꯤꯕ ꯐꯤꯖꯣꯜ ꯑꯃꯃꯝ ꯄꯨꯔꯛꯎ꯫ ꯀꯣꯔꯧꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ, ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯟꯖꯔꯤ, ꯏꯃꯥꯒꯤ ꯂꯝꯖꯤꯡꯕ, ꯅꯅꯥꯎꯁꯤꯡꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯅꯅꯥꯎ ꯑꯅꯤꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯐꯥꯎꯕꯗꯤ ꯊꯝꯕꯤꯔꯝꯃꯨꯀꯣ꯫
amai mukhina haibagi matung inna kora wamadi khabashu makutta mukhina piba sharik amam pairi aduga masha da su sharik amam siri nongan fung tawrapaduda anido mama thambal na manam nambiduna aduga makutta sumayana kalak sikpiduna singi maika yadom na lagli namidang wairamdani mathong maram khangda koichatpana Tawan su magi tasawna aroiba shor hon kiba mafamadu yawraklami. Adubu matanda kanjari. Tawana karino aina satkibadubu mafamasi phawba kaktani. Adubu aikhoigi atombadi thengnadena. Khanpham thokpani adubu khanna asumi yenglakpada lamjingba mahakna ising kankiba toreldugi manakta famnuna lairami. Tawan mahaksu sangsinuna wangangda tumina famtharai. Tasengna nakalda famliba lamjingba wa hanglai. Tamosa ngasidi tasaw nangina famda wa khar haigi. Mataw sida tawan tumina yengai. Ang siraba magi tasawgi maithong adubu ubada mapi irasu selai. Adubu ingang akpa thajaba ngamdaba miting amadi yengli. Yeng batabani lai khidraba mahaki tasawna karamna laktuna magi manakta asumna family bano haibasi khallubada lamjingba makha tare yeng hoi masida hauriba laise yanthalo ataya topa ikhau langlaba kayagi thawai bukallo masi lai nati thawan lai pambi duda mamit ani do khujendun yengai warau khibani pambi asida taina ning khibani asaw pumba adubu matang sadabana adumak hankibani magi tasawna laikidabasi lai pambi asinani haiba thawan khangkibani shawningna sangsinduna pambi adubu makhona singthoktuna masa thudek bahorkli ba khut adubu fakri thawan su magi makhutba farakli ba khut ado kanagino khanna yengthorai ingawna thawaina senuna pubana thawandi matam mase kayam hausin khri haiba khangba ngamludi adubu gorawa madi khaba anina senchatchatuna lakpana thawana lairiba mafam asiri yawrakpani goraw su thawangi makhut fana khonjel horapna hairi tamosa nangna tawri basikari no ha yum chasilao magi tayaina nganglibadu tarudi enadum sawningna lai pambi adubu lam duna masa thudekli Korausu makut animak fajinduna khamtokni nakandele liba khaba mangakto koilai laiduna yeng adabu udre poilaiti ngasai makhoina lakpadasu lamai sakiba adomdasu lehaudabaduda thawanga punna lairamgani khanna lakhibani khamdokpa ngamlaktabaduda korau makhutna pairamba sharik aduna thawangi mangak samda sijelai matudada thawan su gyan taraktuna laimai dhai thakri Numit nini siyang nasyat palamsi karam na koro amadi khabana yawsilak libano haibada lamay siya kiba mafam adomda siyam no lakpa adunani siyam libagi maramdi mafam adomda boyray natragana tawan layramgani kanmanani adubu tawan u fanglaga boyray buna tiba fangdaba sidadi khaba tapna hayri tayay ay koya tombasi karomda layramgani Korausu ifing-fingna tawanbu upambi yamada nga thanduna pothali aduga korauna ibena hairakiba thauramdo tausi madugi matung atongabu tisi khabasu hoi hairaduna amaibi mukhina hairakiba singadubu tauba horakli hauriba laidu ahum hektuna lala tonamada hablaba tungda khwangset ki phisidagi sengkhara ma puthoratun hapli Korona nakan yet oi question sienduna ai makhal ahum amasu hekluduna hablaba tungda torel du da mai onduna khuda kunduna khurumai korona singma sibo kolibi ima nasa oi bai khoina soi khiba lan khiba pumba ngakpi aduga tasawi thawai mirel busu sangna saraga kahan biu ko khabasu khurumli khurumba loiri hairaga lala tondu cheliba tureldugi isil da taukhanki mikup kharagi matungda thawan su wakhal laktuna masilda hauna solai atomba thawan gyan tarak paduda khabasu harausari adubu koraudi poirei bu thiba chatpa adama khawkri
Nakal amaromdana poirei wari masado adubu ngasai mana ukiba mama masagi akiba shakta maduna minmangda adum chongthoktuna leiri angang adusu itha thajadana makhut ado mareng jumdagi fuktoktuna poirei du lai aduga mama adusu purakliba shamdo makhada thamduna yengalai adubu shammanungduda yauribadudi migi makok tongan ba miyoibagi hakchang kayat ngaktani yauribadu urubadagi poirei lamai shakwa maikaya shomda mahak masa hingaga loire khalladuna selakhibani hausikti lambi ngauri khudimak imanta manari tasengna nupa oiserabashu mamitagi mapi tana kappa haibadu oi makhongdu khongkap launa thani adubu shatliba makhaidi yauba nairamdi urai iko kokwa marak aduda lamjingba leptuna laibugum poirei magi tasawna lairi maikaya domda awaba mayamdubu tungoinaramduna chensilakhibani aduga yamna thajadana masildasu solai poireina lambi phangani hausikti aikhoi tasaw yaurabanina haina hauna su kaurai tasaw ngasai makai poirei bu thiramba koraudu hausikti poiregi khonjialduna poirei kadomda laibano haibado khangba ngamle korau poireina lairiba adomda laklami adubu poireidi masilda tachau haiduna kauduna asum singmaidudagi songthakhinaba thaurang tawduna lairambadu ubada korau pakhatpa amaga loinana khonchel horok kaurai atomba matung onthorakpada magi tayai leptun lairambaduda poirei kyan khangta tarai mana lairiba se singdani magi tayaina mabu thiba lakpani khanglakpadagi mai onduna magi tayaige manakte lake tawbada khanghaudana uriyamana magi makhongdi yatchelaki aduga singdugi makhada asum singthaba horakpaduda korau su sangsinduna manawbu kannanaba hotnasi adubu magi makhut makhong pumnamak urini yatchankri mamai mamit pumnamak yatchinkrabada poireibu ugi fangkidri korau mamit chen uisenduna mathanda khanjai laining thawi pa ibongo nasai khoi punsi sibu amukta kanbiyogaba nakalama romdana thawan wakhal taraktuna khabada sauradun hairi thawan sumnagi lay pambinati uri hingsabini laigi laina amakhak hekhibaduna maram oiduna mana thijiluba yengselubada lainate urini adubu thawai panba mibu hatpa ngamba urini haibase khangma ngambadagi thawan magi tasawi thwaina hairakpadubu yaraduna lai pambi adubu thudekpa horakpani thawangi wahaiduda khaba itha thajatana lai pambi aduda yengningaida ikhang khangaudana magi tungdagi masil tumlaba uriyamana mabuk fauna lenglakli khaba masindagi ikheng kaya ama othoraklan thawan chu senchinnaba hotnabani adubu urina phajin khibana chenchin mangamlamde asukkuira phawba makhoibu kauribasi thawana laigi laina amakhak yum hanbada purakhiba adunani haibadi ngasai mukhigi mafamda thawana madi poiregi khwangsekpu korauna lawduna pibadigi khanglabani adubu ingsabi mibu hatpa ngambi urini haibadi khanchiludi singa sida miwai kayama sikriba asisu uri hingsabi asinani aduga makhoibu senaba ngamda mayamna maral sijin biraba singa sibu naukolibi lairembi imado mamitagi mapi tana kapli aduga ima haureibi sampubigi saglon busu lawduna namu taibang kayagi thawaibu lawbiri adubu matik magul laiba masil manau manga sigi magundi fudokpa horak khaba amaibi mukhigi khonjelbu nasol pikna tari mukhina lai pambiya se matik magul yamna siali karigumba khudong thigadaba oirabadi mai asi suduna pambi pumba mai thadoko khaba amaibi mukhina pirakhiba uchan masjid aduda mai sukhatuna lai pambi uri singi horpham oiribaduda langsinkri chakri maina pungsak khudak aduda angakpani pambi aduda mai hek shakpaga laibak makhadagi phagolak lamba uri singadusu chara hanjinkira
ꯑꯗꯨꯒ ꯄꯥꯝꯕꯤ ꯑꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯃꯩꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯥꯕ ꯑꯃꯁꯨꯡ ꯄꯣꯏꯔꯩ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯛ-ꯁꯣꯛꯇ ꯌꯦꯡꯁꯤꯟꯃꯤꯟꯅꯩ, ꯑꯗꯨꯒ ꯄꯨꯟꯅ ꯈꯥꯕ ꯑꯃꯗꯤ ꯊꯋꯥꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯁꯤꯟꯕ ꯉꯝꯗ ꯀꯣꯔꯧꯗꯤ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯄꯣꯏꯔꯩꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯥꯃꯣꯁꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯇꯥꯇꯣꯟꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯄꯣꯏꯔꯩꯅ, "ꯇꯥꯇꯣꯟ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ, ꯑꯩ ꯀꯅꯥꯒ ꯅꯣꯛꯃꯤꯟꯅꯒꯅꯤ? ꯍꯥ, ꯇꯥꯇꯣꯟ, ꯍꯧꯒꯠꯂꯨ ꯇꯥꯇꯣꯟ!" ꯊꯋꯥꯟꯁꯨ ꯃꯅꯥꯎꯕꯨ ꯁꯦꯠꯅ ꯀꯣꯟꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯜꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤ." ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯃꯕꯨꯛ ꯑꯗꯨ ꯏꯁꯦ ꯁꯦꯒꯥꯏꯔꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯕꯨ ꯀꯜꯂꯝꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ, ꯍꯧꯅ ꯂꯥꯎꯅ ꯀꯞꯇꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯗꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯩ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯂꯩꯔꯣꯜ ꯅꯨꯡꯗꯒꯤ ꯃꯔꯨ ꯐꯨꯛꯇꯠꯇꯨꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯌꯣꯝꯁꯤꯜꯂꯕ ꯇꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯈꯥꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯁꯨ ꯃꯁꯥ ꯐꯕ ꯊꯋꯥꯅ ꯄꯣꯔꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯁꯦꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯝꯕ ꯂꯝꯕꯤ ꯂꯝꯃꯩ ꯁꯥꯈꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯌꯨꯝ ꯌꯧꯕꯗ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯝꯕꯥꯜ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯅ ꯌꯨꯝ ꯌꯧꯔꯛꯄꯒꯤ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡ ꯆꯠꯂꯨꯕ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯑꯃꯃꯝ ꯊꯋꯥꯏ ꯌꯥꯎꯗꯅ ꯍꯜꯂꯛꯄꯒꯤ ꯀꯞꯀꯗ꯭ꯔꯥ? ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯃꯨꯈꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯧ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯗꯨ ꯃꯨꯈꯤꯗ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯨꯈꯤ ꯃꯔꯨꯗꯨꯕꯨ ꯂꯥꯛꯇꯨꯅ ꯍꯨꯟꯇꯣꯔꯛꯏ, ꯑꯗꯨꯒ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛ ꯂꯩꯔꯤ." ꯃꯇꯧꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯀꯣꯔꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯋꯥꯍꯪꯇꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯏ꯫ ꯃꯨꯈꯤꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯃꯨꯈꯤꯅ, "ꯍꯤꯡꯆꯥꯕꯤꯅꯤ, ꯎꯔꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯁꯛꯂꯣꯟ ꯀꯌꯥ ꯑꯃ ꯂꯧꯕ ꯉꯝꯃꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯄ ꯉꯝꯃꯤ. ꯑꯁꯨꯛ ꯀꯨꯏꯕ ꯆꯤꯡꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗ ꯇꯥꯏꯅꯔꯝꯕ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ. ꯃꯍꯥꯛꯅ ꯃꯪꯍꯟꯕ ꯉꯥꯛꯇꯅꯤ." ꯋꯥꯔꯤ ꯄꯨꯝꯕ ꯁꯦꯡꯅ ꯈꯪꯍꯜꯂꯕꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯆꯤꯡꯗ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯧꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯄꯥꯝꯕꯤ ꯀꯌꯥꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯈꯥꯕꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯅꯥꯀꯜꯗ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯄꯤꯛꯇꯛꯅ ꯃꯥꯅ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯂꯩ ꯑꯃꯈꯛ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯤꯕꯗꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯎꯔꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫